tek lauragako managase shining yaudedana shining yaudene ne adum oire si leidadu yare si tangna lupa samri pi dan leidadu yare changna adum kapi bangamabo ko tinda ba kaido pambi se ko sijil ko kai leiruiba hai me ang si di mamana Epsom salt habra Epsom salt habra ma Epsom salt sem batakpi ni ado Epsom salt je kai kana janu khangde leide kap toi ni ma kai kana ge Epsom salt je kap ma apangan ke kanan kap toi ra ba mana ke ke se khuri tawdra sa moju kap thoko doi ni okay mana ga thuk kap di tekhlak to ra ba tekhatoi ni growth ki ni ali pot se kap di mana ga tekhlak toi ni tek lauragako mana ga se shining yaudedana shining yaudene leigado machu phajaraga ko chauraga leigado pangan kana tek lauraga adum mapun si sangbado satpada ko yam phajaba mai tau doi ne ba some fresh oiba lei satpada fresh oibaga oidabaga khenaidana sana adun ado kap toi ne haji kai no kamai kap spray ju kapige chai dora ba chai bige lebak to khara hapiramage mai tau teba adu di Epsom salt mamana haji kai no yengaji magnesium sulfate this is it ai gi tangkhai hajan gare bako asi thare ne Epsom salt je ne bako asi je ke chini dong to bra ingen chini dong do we bra chini dong do tau ban si je ma ka de bazar le ro ma shu kai bazar de na hawa ai na chen bane Amazon da khu sai de phang da bri ma phangbade phangwana ai ju ai matam da de dukan da phangde ba ko na chen gi ba loi dore loi thoge to ba adu si je khoi ni semjar ji ai ha ra kai no semjar ba yai ai assemble le ba ko adu si loi thoge to ba ne du ai assemble ju adum ha pa ge si Epsom salt je semjar ba yai yum da si ha ka ke adu de ma ha na ka tho je du ne yum da semjar do mu ta je kamai na sem tu no ado kamai ka toi no yeng je ayong pu udri ko Epsom salt ka pa ji masa ji tu thai ko tekhat na ba tek na law na ba okay ai sa iru ja thok pira bani moi ha na iru ja thok pi ge da ne ba ka amda ka pam da habidi shower to thok pi da aduga ko na ma da mana center ka se ma kan da ko ayuk ka thok pi re da na ma da iru ja thok pi re shower to pi re da na nungdin da di kangani da na aduga iru ja lora phadina ga thok pai type ne bina sana na thambai wa ne aduga ka ko da ne ba ko ma na iru ja thok pi gram ne kemta moi kena to bidana sengdok bidana kapdo kana deba o sengdok ga da ne ba kap ta da sana thong da ne ba pambi ji ko ising je hairake da haijan birani taram ni ko sem je hairi da sing ni taram da na samas am hapte sing ni taram da samas ma kapagi kapagi spray to beni ko taram da samas am kap hapte si samas sem hapte ne man taro chini ga mal ma hapte kana smart pa sala di lai re Dulu man kap thok pi den spray gun ji taro ga kap toi ne ba ani khai ani ko khai ni Epsom salt kap to re o sman kap pe wa ni ne adu ye ma na ha na iru ju thok pi ai da hoi man kap thok da kha da ko mana ke je mathak adagi manung daga je ado ma si karam kwana kap te no haidi mai kap ai matam leibra ba ayu nungdang wairam ka khodam minute lai thara kanda
ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯌꯨꯛꯇꯗꯤ ꯀꯥꯞꯄ ꯌꯥꯗꯕ꯭ꯔꯥ ꯑꯌꯨꯛꯇꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯄꯨꯡ 12 10가 ꯇꯥꯗ꯭ꯔꯤꯉꯩꯒꯤꯗꯣ ꯑꯗꯨꯗ ꯀꯥꯞꯄ ꯌꯥꯏꯕ ꯅꯤꯡꯊꯝꯊꯥꯗꯤꯀꯣ ꯑꯗꯨꯒ ꯀꯥꯂꯦꯟꯗꯗꯤ ꯇꯧꯔꯨꯅꯨꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯝ ꯀꯥꯞꯄꯅ ꯐꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯀꯥꯞꯄꯅ ꯐꯅꯦꯕ ꯀꯥꯂꯦꯟꯒꯨꯝꯕꯗꯗꯤꯀꯣ ꯑꯗꯨ ꯏꯃꯥ ꯁꯤ ꯀꯥꯞꯄꯁꯦꯀꯣ ꯅꯨꯡꯇꯤꯒꯤ ꯀꯥꯞꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯒꯦꯞ ꯇꯥꯏꯃꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯁꯤ ꯀꯥꯞꯄꯗ ꯁꯨꯃꯥꯏꯅ ꯀꯥꯞꯀꯗꯕꯅꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯀꯥꯞꯄꯅꯤꯀꯣ ꯁꯤ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯀꯥꯞꯅꯤ ꯊꯥ ꯃꯈꯥꯏꯃꯨꯛ ꯀꯣ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯊꯥ ꯃꯈꯥꯏ ꯅꯠꯇ꯭ꯔꯒ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯀꯥꯞꯄ ꯑꯣ ꯒꯦꯞꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔ ꯀꯥꯞꯄ ꯋꯥꯅꯤꯀꯣ ꯊꯥ ꯃꯈꯥꯏ ꯂꯩꯔꯒ ꯀꯥꯞꯄ ꯌꯥꯔꯦ ꯊꯥ ꯑꯅꯤ ꯂꯩꯔꯒ ꯀꯥꯞꯄ ꯌꯥꯔꯦ ꯌꯥꯝ ꯀꯨꯡꯅ ꯀꯥꯞꯁꯟꯕ ꯌꯥꯗꯦꯕ ꯃꯥꯒꯤ ꯃꯟꯅ ꯃꯈꯣꯛ ꯀꯩꯒꯁꯦ ꯁꯤꯒꯁꯦ ꯀꯥꯞꯄꯤꯒꯗꯕ ꯂꯩꯕꯥꯛꯇꯨꯁꯨ ꯀꯥꯞ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯂꯩꯕꯥꯛꯇꯁꯨ ꯆꯥꯏꯗꯣꯏꯅꯦ ꯑꯣ ꯂꯩꯕꯥꯛꯇꯁꯨ ꯆꯥꯏꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯀꯩꯅꯣ ꯃꯍꯤꯛꯀ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯇꯥꯔꯛꯄꯗꯣ ꯀꯣꯛꯂꯥꯛꯇ ꯇꯤꯟ ꯇꯥꯏ ꯈꯣꯠꯂꯦꯒ ꯍꯥꯏꯕꯗꯣ ꯀꯪꯁꯜꯂꯦ ꯀꯥꯏꯅ ꯑꯗꯨꯒ ꯋꯥꯍꯤꯛ ꯅꯨꯡꯍꯤꯛꯀ ꯇꯤꯟ ꯇꯥꯔꯛꯄꯗꯣ ꯀꯣꯛꯂꯥꯛ ꯅꯠꯇ꯭ꯔꯁꯨ ꯍꯦꯕꯤꯁꯀꯁ ꯈꯪꯗꯦ ꯑꯃꯈꯜ ꯂꯣꯏ ꯀꯥꯞꯇꯣꯏꯅꯦ ꯀꯥꯞꯄ ꯌꯥꯏꯕ ꯑꯩ ꯔꯣꯁꯁꯦ ꯍꯥꯟꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯇꯤꯟ ꯇꯥꯔꯛꯏꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯃꯦꯂꯤꯕꯛ ꯀꯩꯀꯩ ꯑꯃ ꯑꯗꯨꯒ ꯂꯥꯛꯄꯁꯨ ꯇꯤꯟ ꯃꯈꯟ ꯇꯥꯏꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯁꯤ ꯁꯨꯝ ꯆꯥꯡ ꯅꯥꯏꯅ ꯀꯥꯞꯄꯤꯔꯗꯤ ꯇꯥꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯣ ꯃꯣꯏꯁꯦ ꯃꯁꯥ ꯐꯗꯣꯏꯅꯦꯕ ꯐꯗꯣꯏꯅꯦ ꯇꯤꯟꯗꯣ ꯅꯞꯄ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯇꯤꯟ ꯇꯥꯔꯛꯑꯔꯣꯏꯕ ꯃꯈꯣꯡꯗ ꯑꯃꯨꯛ ꯆꯥꯏꯕꯤꯌꯨꯔꯥ ꯃꯈꯣꯡꯗ ꯑꯃꯨꯛ ꯆꯥꯏꯕꯒꯤ ꯃꯑꯣꯡꯁꯦ ꯎꯂꯝꯒꯦꯕꯀꯣ ꯃꯣꯏ 1 2 3 4 ꯀꯥꯞꯄꯤꯔꯦꯀꯣ ꯈꯣꯡꯗ ꯆꯥꯏꯕꯁꯤꯅꯅꯦ ꯈꯣꯡ ꯆꯥꯏꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛꯅ ꯀꯥꯞꯄꯩꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯏꯁꯤꯡꯁꯦ ꯏꯁꯤꯡ ꯂꯤꯇꯔ 1 ꯂꯧꯔꯒꯦꯀꯣ ꯏꯁꯤꯡ ꯂꯤꯇꯔ 1 ꯀꯣ ꯏꯁꯤꯡ ꯂꯤꯇꯔ 1 ꯂꯧꯔꯦ ꯉꯁꯥꯏꯒꯤꯗꯨꯅ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯅꯤꯗꯅ ꯈꯣꯡꯗ ꯆꯥꯏꯕꯁꯤꯅꯀꯣ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯇꯣꯏꯕ ꯃꯈꯣꯡ ꯆꯥꯏꯕꯁꯤꯅ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯒꯗꯕ ꯆꯥꯡꯗꯣ ꯍꯣꯏ ꯑꯣꯀꯦ ꯆꯥꯃꯁꯇꯣ ꯇꯪꯈꯥꯏ ꯑꯃ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯇꯣꯏꯕ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯑꯣꯠꯂꯅꯤꯅ ꯑꯗꯨꯒ ꯆꯥꯏꯗꯣꯏꯕ ꯈꯣꯡꯗ ꯍꯩꯕꯤꯗꯣꯏꯕ ꯈꯔ ꯁꯤ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯇꯣ ꯁꯨꯃꯥꯏꯅ ꯀꯥꯞꯈꯤꯕꯁꯤꯡꯁꯦ ꯑꯗꯨꯅ ꯍꯥꯞꯄꯤꯗꯣꯏꯕ ꯄꯥꯝꯕꯤ ꯃꯁꯥ ꯐꯅꯕꯅꯦ ꯍꯥꯞꯄꯤꯗꯣꯏꯕ ꯑꯗꯨꯗꯤ ꯆꯥꯏꯕ ꯂꯣꯏꯔꯦꯀꯣ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯃꯃꯥꯡ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯃꯨꯛ ꯌꯨꯝꯗ ꯑꯃꯨꯛ ꯑꯦꯞꯁꯟ ꯁꯣꯜ ꯁꯦꯝꯖꯕꯗꯣ ꯍꯧꯖꯤꯛꯅ ꯀꯦꯃꯤꯀꯦꯜ ꯌꯨꯝꯗ ꯁꯦꯝꯕꯗꯨꯅ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯔꯅꯤ ꯑꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯃꯥꯅ ꯁꯦꯝꯕ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯤꯁꯤꯅ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯦꯞꯁꯟ ꯁꯣꯜ ꯑꯣꯏꯗꯣꯏꯕ ꯑꯣꯏꯗꯣꯏꯕ ꯄꯩꯁꯥꯁꯨ ꯇꯤꯡꯗ꯭ꯔꯦꯗꯅ ꯍꯣꯏ ꯑꯦꯞꯁꯟ ꯁꯣꯜ ꯇꯥꯡꯈꯤꯕꯅꯦꯕ ꯑꯩꯅ ꯍꯋꯥꯏ ꯂꯩꯕꯗ ꯀꯌꯥ ꯄꯤꯒꯦ ꯑꯗꯨꯕꯣ MRP ꯊꯥꯕ꯭ꯔꯣ 399 ꯀꯌꯥꯅꯣ ꯁꯤꯕꯣ 399 ꯂꯨꯄꯥ 100 100 100 ꯇꯥꯡꯉꯤ ꯀꯩꯅꯣ ꯃꯤ ꯁꯨꯝ ꯂꯩꯅ ꯉꯝꯄꯣꯠꯇꯦ ꯑꯩ ꯁꯤꯗꯤ ꯂꯩꯁꯜꯂꯨꯔꯦꯕꯀꯣ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯑꯩꯅ ꯁꯦꯝꯕꯅꯦꯕ ꯍꯣꯏ ꯃꯍꯤ ꯑꯩ ꯑꯁꯦꯡꯕ ꯂꯩꯕꯅꯤ ꯎꯠꯂꯨꯔꯣ ꯍꯣꯏ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯁꯦꯡꯕ ꯍꯣꯏ ꯌꯦꯡꯒꯦ ꯁꯤꯔꯣ ꯑꯦꯞꯁꯟ ꯁꯣꯜ ꯍꯥꯏꯁꯦ ꯍꯣꯏ ꯁꯤꯁꯦ ꯑꯣ ꯁꯤꯁꯤꯅꯦ ꯑꯣꯔꯦꯟꯖ ꯃꯆꯨ ꯀꯣꯏ ꯀꯩꯅꯣꯒ ꯐ꯭ꯔꯨꯇꯤꯒ ꯃꯥꯟꯕ꯭ꯔꯥ ꯐ꯭ꯔꯨꯇꯤ ꯃꯥꯜꯂꯦ ꯃꯖꯥꯒ ꯃꯥꯜꯂꯦ ꯃꯖꯥ ꯅꯠꯇꯦ ꯑꯣ ꯀꯩꯅꯣꯅ ꯆꯝꯄ꯭ꯔꯥ ꯃꯀꯨ ꯀꯣ ꯀꯣꯝꯂꯥ ꯃꯀꯨꯗꯣ ꯑꯗꯨꯅ ꯁꯦꯝꯕꯅꯦ ꯑꯣ ꯆꯝꯄ꯭ꯔꯥ ꯃꯀꯨꯒ ꯀꯣꯝꯂꯥ ꯃꯀꯨꯒꯅ ꯑꯣ ꯄꯥꯋꯔ ꯕꯨꯁꯇꯔꯅꯦ ꯑꯦꯞꯁꯟ ꯁꯣꯜ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯁꯤ ꯀꯥꯞꯁꯜꯂꯗꯤ ꯄꯥꯝꯕꯤꯁꯦ ꯃꯁꯥꯒ ꯐꯒꯠꯇꯣꯏꯅꯦꯕ ꯁꯦꯝ ꯀꯥꯞꯁꯤꯔꯥ ꯑꯣ ꯁꯤꯁꯤꯅꯦ ꯃꯃꯥꯅ ꯑꯣꯔꯒꯥꯅꯤꯛꯀꯤ ꯁꯤꯅ ꯌꯨꯝꯗ ꯁꯦꯝꯖꯕꯀꯣ ꯁꯤ ꯁꯦꯝꯕ ꯍꯥꯟꯅ ꯇꯥꯛꯄꯤꯒꯦ ꯍꯣꯏ ꯑꯗꯨ ꯁꯦꯝꯕ ꯍꯥꯟꯅ ꯇꯥꯛꯄꯤꯔꯁꯤ ꯃꯃꯥꯅ ꯑꯦꯞꯁꯟ ꯁꯣꯜ ꯁꯦꯝꯕ ꯇꯥꯛꯇꯣꯔꯦ ꯍꯧꯖꯤꯛ ꯃꯨꯟꯅ ꯌꯦꯡꯕꯤꯍꯧ ꯃꯌꯥꯝ ꯌꯨꯝꯗ ꯁꯦꯝꯖꯅꯕ ꯂꯩꯅꯗ꯭ꯔꯁꯨ ꯌꯥꯅꯕ ꯁꯤ ꯀꯣꯝꯂꯥ ꯃꯀꯨꯅꯤꯀꯣ ꯑꯩꯅ ꯅꯍꯥꯟ ꯆꯥꯕꯗꯣ ꯍꯣꯏ ꯑꯗꯨꯗꯨ ꯊꯝꯕꯅꯦ ꯁꯤ ꯁꯦꯝꯕꯒꯤ ꯀꯩꯅꯣꯗꯣ ꯆꯥꯡꯗꯣ ꯏꯁꯤꯡ ꯂꯤꯇꯔ 1 ꯌꯥꯝꯗꯣꯏꯅꯦ ꯌꯥꯜꯂꯅꯤ ꯍꯩꯖꯜꯂ ꯊꯝꯗꯣꯏꯅꯦ ꯍꯩꯖꯜꯂ ꯊꯝꯗꯣꯏꯕ ꯁꯤꯒꯤ ꯆꯥꯡꯁꯦ ꯈꯪꯗꯕ ꯌꯥꯗꯦꯕ ꯑꯗꯨꯗꯤ ꯀꯣꯝꯂꯥ ꯃꯀꯨ ꯍꯥꯞꯄꯩ ꯆꯥꯡꯁꯤꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯄꯪꯍꯥꯞ ꯍꯥꯞꯄ ꯌꯥꯗꯕ ꯌꯥꯗꯦ ꯆꯥꯡꯗꯣ ꯀꯣꯝꯂꯥ 5 6 ꯀꯣꯝꯂꯥ 5 6 ꯍꯥꯏꯔꯣ ꯀꯣꯝꯂꯥ 3 ꯆꯥꯈꯤꯕꯒꯤꯀꯣ ꯍꯥꯏꯔꯁꯤꯀꯣ ꯀꯣꯝꯂꯥ 3 ꯆꯥꯈꯤꯕꯒꯤ ꯃꯀꯨꯗꯣ ꯑꯗꯨꯗ ꯏꯁꯤꯡ ꯂꯤꯇꯔ 1 ꯍꯩꯖꯜꯂ ꯊꯝꯒꯗꯕ ꯑꯩ ꯀꯣꯝꯂꯥ 3 ꯀꯣ ꯃꯀꯨꯗꯣ ꯍꯥꯞꯆꯜꯂꯣ ꯑꯈꯣꯛꯄ ꯀꯣꯝꯂꯥ 3 ꯈꯣꯛꯈꯤꯕꯒꯤ ꯃꯀꯨꯗꯣ ꯍꯥꯞꯆꯜꯂꯣ
Duga. Bottlen지다가 이승 리터라면은세. 리터라마 하절로 탐다가. 하절로 탐만. 누가 막금도. 제가 금절라가. 탐도이네. Power booster semdarin. Aduga numit kaya ni thamdo ba? Numit tarani. Numit tarani. Aduga asmain olam daro kaino. Asmain olam ani. Asmain olam daro. Simas olam ani ba ising ko. Adum olam kani ba. Numit tarani dado ko. Masu olam ni. Aduga jithu ani dana. Jithu ani. Mai mapang di da. Thoro ka mahi do. Chalo ni da jithu ani dana. Sumbani mo. Aduga sida hapsan thamine ba id. Maina jithu. Adi kem thak ni ai leite sida. Atai. Leite. Lainnya tu dia. Saya macam oil. Si lagi tu je. Si tang na lupa samri pi dan lagi tu je ni. Si lagi tu je ada. Ni kan. Siapa yang lain hai ni kau ni. Adi macam semua siapa biro ne. Kau. Ado mangahan cak na melibaki ama siapa gitu. Ado sini mitarani kau. Tarani yam drabada. Yam drabada. Semua hai benda baina kau. Yam je thora thak ni dah na. Aduna yamdrabada haibane baina yamdrabada numitaran dum thambiraga toba adu aigina han ka khibdo umro ka khibdo video da yawedana adudi tha ahumga helabane ba tha ahum hela pone ba aina delhi da sa tringe gido adu thana ba bane ba adu semaga hada koda mai lerame ba han chi thuido adu yam powder am kandra powder pumigai kanai ra pumigai kanai 타 아니 아마 가탐바 과 아훔 가탐바 타 아훔디 헬라바네 바이기도 뿜빙 에네 모이도 가네 근데 바로 갈라니 바 아나 마히도 나빠 좀 엄데 롱가 박보다 아니 얌더도 미터라니 하이베와네 보고 민지 투는 시에마 갑는 거고 투는 셈닝이도 미신자 그 하이베와네 미터라니 타 아마나 다가 타 아훔제 아들 탐바 뿜빙 가네 뿜빙 가네 바 Adudi ngahan umro ki kapa ngo paksan makapa melibek ki adumay na kapa tawbay do adu do mayam yam na kuina dum thambiyo kuina thama bane du yam drabada numitarani na habwa ne bako ado adum kuina thambiyo yam na kalle power kuina thaminge power kalle di mahik tu da power kalle haldi kok pagi sang do tin kok pagi sang tin je sira bai wane adu gi mahido okay tang yala kapati Wah, lumayan tahu biro. Ado siju numitarani tanggo dabu ko, sijina. Sigi sem bagi sang se. Ado sigi chai bagi jina kamai na tahu tu no. Sigi sang jina sigi Epsom salt je. Kano se chemical siga di kenai buka. Hak bagi sang tu. Sina kamai tahu no. Ising liter amada ko. Ising liter ama udah ni ko. Ising liter ama. Yes. Ising liter amada ne. 150 ml hap tu ni. 150 ml mahija si mahija hangi melibaki sing khangai ma hapadu adumaina yada su yai torji ko adu design du mai torji khangai ma hapaga ising adum thangko adum hapsambado amai semaje naina ije khangai mo hapani id 150 ml hakodabne ko aduduna 150 ml di saru yani che yani na sito na hajalage hoi kumne kan magi sang on by one ko sida mai ml do hoi liter ne basi ke kano jijo sigi maza botol jijo si botol jijo liter ne buko yana na sa 150 ml half to 150 ml 전 sai khangai do hapira yare sigi de dum khong da sai bedo adu gi su adum chamana na dum chang sing daram da 150 ml hapchalaga chai be khong cha be ma khong da sai be ju ma san da sai be ju chamana ba kai ne khai bi ran sina organic Epsom salt Sina organic Epsom salt semba homemade hai da hoi homemade line semba kumla ma ku kam ta mang han na roi ko mi ji ma hoi nang gi wari ji sumang mangan de kumla ma ku sampra ma ku ai di sema thamba ne mai lan sema thamba
ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯕꯣꯇꯜꯗ ꯍꯥꯞꯆꯜꯂꯣ ꯍꯥꯞꯆꯜꯂꯦ ꯏꯕꯦꯝꯃꯅ ꯅꯪ ꯊꯣꯛꯀꯠꯅꯣ ꯅꯪ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯣꯝꯂꯥ ꯆꯥꯕ ꯀꯥꯟꯗ ꯀꯩꯅꯣꯝ ꯁꯦꯝꯗꯣꯏꯅꯦꯅ ꯇꯥꯛꯄꯤꯍꯧꯒꯦ ꯇꯧꯕ ꯑꯩꯒꯤꯕꯨꯗꯤ ꯁꯦꯝꯃꯒ ꯂꯩꯖꯔꯦꯕ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯃꯣꯏꯗꯣ ꯈꯪꯅꯕꯀꯣ ꯃꯌꯥꯝꯒꯤ ꯃꯌꯥꯝ ꯇꯥꯛꯄꯤꯅꯕꯀꯣ ꯇꯥꯛꯄꯤꯅꯕ ꯊꯝꯖꯜꯂꯣꯅ ꯐꯔꯦꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯗꯤꯀꯣ ꯁꯨꯃꯥꯏꯅ ꯀꯥꯞꯇꯣꯏꯕ ꯁꯤ ꯃꯤꯅꯤꯔꯣꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯔꯔꯣꯏꯗꯕꯅꯤ ꯃꯥꯁꯦ ꯁꯤ ꯆꯥꯎ ꯍꯦꯜꯂꯔꯣꯏꯕ ꯁꯤꯒꯤ ꯃꯤꯅꯤꯔꯣꯁꯤꯒ ꯃꯥꯟꯅꯗꯦꯕ ꯃꯥꯟꯅꯗꯦ ꯃꯈꯟ ꯃꯈꯟ ꯃꯥꯒꯤ ꯀꯩꯅꯣ ꯁꯥꯏꯖꯁꯦ ꯃꯥꯒꯤ ꯁꯤꯗꯩ ꯍꯦꯟꯅ ꯀꯥꯔꯇꯨꯟꯅꯦꯕ ꯀꯥꯔꯇꯨꯟ ꯄꯤꯛꯆꯔ ꯄꯤꯛꯇꯨ ꯁꯤꯗꯩ ꯍꯦꯜꯂꯦ ꯃꯥꯗꯤ ꯆꯦ ꯃꯌꯥꯝ ꯅꯞꯁꯟꯕꯒ ꯃꯥꯜꯂꯦ ꯀꯂꯔ ꯄꯦꯄꯔ ꯃꯌꯥꯝ ꯑꯗꯨꯅ ꯀꯥꯞꯄꯤꯗꯣꯏꯅꯦ ꯇꯥꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥ ꯑꯅꯤꯒꯨꯝꯕ ꯂꯩꯔꯒꯅꯦ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯀꯥꯞꯄꯤꯕ ꯉꯝꯃꯕꯀꯣ ꯇꯤꯟ ꯇꯥꯕ ꯀꯩꯗꯧꯕ ꯄꯥꯝꯕꯤꯁꯦꯀꯣ ꯁꯤꯖꯤꯜꯂꯛꯄ ꯀꯩꯝ ꯂꯩꯔꯣꯏꯕ ꯍꯌꯦꯡ ꯅꯣꯡꯖꯨ ꯄꯟꯊꯥꯒꯗꯣ ꯅꯣꯡ ꯐꯔꯀꯥꯟꯒꯤ ꯅꯣꯡ ꯇꯥꯔꯨꯔꯒ ꯐꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯌꯥꯝ ꯇꯧꯕꯅꯦꯕ ꯇꯤꯟꯒ ꯇꯥꯗꯅꯀꯣ ꯇꯧꯔꯔꯣꯏ ꯁꯤ ꯑꯗꯨꯝ ꯀꯥꯞꯄꯤꯕ ꯉꯝꯃꯗꯤ ꯁꯤ ꯃꯍꯤꯁꯦ ꯍꯥꯏꯕꯤꯔꯝꯃꯒꯦ ꯁꯤꯗ ꯃꯈꯣꯡꯗ ꯆꯥꯏꯕꯤꯔꯝꯕ ꯑꯔꯦꯝꯕ ꯃꯍꯤ ꯀꯩꯅꯣꯁꯦ ꯆꯥꯏꯕ ꯃꯇꯝꯗꯀꯣ ꯃꯥꯏ ꯁꯣꯏꯜꯁꯦ ꯀꯩꯅꯣ ꯌꯥꯝꯅꯁꯨ ꯀꯪꯗꯕꯀꯣ ꯌꯥꯝꯅꯁꯨ ꯆꯣꯠꯇꯕ ꯌꯥꯝꯁꯨ ꯆꯣꯠꯇꯕ ꯌꯥꯝꯁꯨ ꯀꯪꯗꯕ ꯅꯣꯔꯃꯦꯜ ꯂꯩꯕ ꯀꯥꯟꯗ ꯑꯗꯨꯗ ꯆꯥꯏꯒꯗꯕ ꯑꯗꯨ ꯆꯥꯏꯕꯤꯒꯗꯕꯅꯦꯕ ꯃꯈꯣꯡꯗ ꯆꯥꯏꯕꯁꯦ ꯒꯔ ꯒꯔ ꯀꯪꯉꯤꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯤꯀꯥꯟꯗ ꯆꯥꯏꯕ ꯌꯥꯗꯕ ꯍꯣꯏ ꯑꯣꯀꯦ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯃꯃꯥꯗꯒꯤ ꯑꯩꯈꯣꯏ ꯑꯣꯔꯒꯥꯅꯤꯛꯀꯤ ꯍꯣꯝ ꯃꯦꯗ ꯌꯨꯝꯗ ꯁꯦꯝꯖꯕ ꯌꯥꯕ ꯌꯥꯝ ꯂꯥꯏꯅꯀꯣ ꯑꯗꯣ ꯑꯦꯞꯁꯝ ꯁꯣꯜꯠ ꯁꯦꯝꯕ ꯃꯃꯥꯅ ꯇꯥꯛꯄꯤꯔꯦ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯈꯔ ꯈꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯌꯥꯝꯗꯔꯦ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯈꯔ ꯃꯌꯥꯝ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯌꯣ